Kanglei Pauthangi ngasi gi oiba pausing update tawjari ahanbada headline Nagaland gi Mon district gi Longja village da yum khara maina tumna chakre Yelongi miyam punna kor issue da lakpasi mai pakpagi ahanba lambi ni haina korongan ba khuman na phungdorakle Lingjen manaraga lebak kansira natraga hunaraga chingthanaraga punna mu'nina khresira haiduna arambai tingol gi PRO Robin Mangang khwairakpamna phungdorakle Apunbagi Pangal Yellow Puruk Maiti Pangal Naga Amadi Tongan ba Dharma Chanarasu Apunbagi Pangal Ama Sagat Audrabadi Punsida Ningamdaba Oyogani Aikoi Haiduna Philem Rohanna Update Tawrakli Achumbadi Chummi Haiba Tamsi Aikoi Yellow Mibu Mikap Thuan Kibasisu X CM Nani Masi Mayamsi Tijilamdrabadi X CM Su Nungaina Chief Minister Oiduna Lerambaya Haina Kanglei Paki Kholauna Update Tawrakli Manipur democracy leite kleptocracy on khre haiduna songthan bijoina social media da ngoragli lalolu KCP taibangan ba group ki lusingba taibangan ba yauna kedar nifu tarukna Manipur lenga ki mafumda kuchukulai ke aga konana sarenda tawkre lalobu sing kulai thadukuna mahausa ki punsida handira u haina Manipur gi DGP na phungdokre lebak ki thabak tawge hairabadi nathamoi sengu Lengak Haibagi Wantok Hana Kango Hana MP Bimona Pumbuki Burgal Loinana Legacy Data Oigadoriba NRC Singamapa Kaimatoi Haujik Lairabara Natragadi Karamna Update Taugaduri Haina MP Bimona Hangli Makatana Manipur State Asida Pansayaki Election Sing Pangtok Taba Maramna Lupa Koti Chatruki Pan Haujik Pazintuna Thambi Directly Lebak asigi MP Chahum Kuntaruk Chief Minister Tara Mari Criminal Case Chennai Haiduna report Tawrakli NRC gi demanda JFD gi pung Funipal gi General Strike Hogre Kwa Kaitel Bazar da Central Force Singap Mungrabda Aso Open Nangre Mapal Lamdagi Atangba Gari Sing Hura Laklaga Indo Myanmar border da Yonbagi Thabak Chathabada Tingna Chenaba Manipur dagi Mioi Ani Yauna Mioi Ahum Fare KCP na final Reminder issue Tawrakli Ngasi Lenga ki Mihutching Delhi de Chatuna NRC Pangtok Triba Forward Census Chaitok Pinaba Center ki Lusingba Chingda Taksil Luragani Haina Dr. Sapam Ranjanna Phungdokre Delhi da Nupi Amagi Asiba Hakchang suitcase da Yauramle Mari Mata Fare Huidrom Ibo Tombibu Isok Khulgi Khunbu Oina Khankhre Tengnopal District IRB ki headquarters Hanaba Thorangliba Asida Kuki Chiefs Association na atingba thamlakli Adomna Haujik Yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adongi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabagal loinana Haujik pausing amuk sandongna pijari Kanglei Paki Kholau hairiba official Facebook account da asumna update tawrakli Nagaland gi Mon district ki Longjang village da yum khara maina tumna chakre khwaidagi nungaitabadi mafam asida fire brigade amata leitabana maram oiraga mai chakleba yumsing asi amata kanba ngamhodre hairi aduga mai asi kadaidagi kanana tharakpano haiba asisu khangba ngamdri hairi makha taba pau ngaiminasi Maitei da Makal Ani lay Bot Banki Natraga Power gi Damak Mitop Saugutpa Kangbu Ama Aduga Yelongmi Kangadabani Haiba Kangbu Ama Yelongmi Mayam Pumnamakna Kor Isuda Lakpasi Mai Pakpagi Ahanba Lambini Aduga Ngarang Arambai Tengolgi Saitagi Governor Unabada Mayek Sengna Thamlamli Madudi No NRC No Census Haiduna Koronganba Kumanna Social Media da Phungdorakli Lingjen manaraga leba kansira natraga hunnaraga chingthanaraga punna mu'nina khresira haina arambai tengolgi PRO Robin Mangang khwairapumna social media da phongdokladuna asumna makha tarakli Haujik leiriba assembly gi seat masing humpugi manungda taramapal amana schedule tribe ki reserve ne amana schedule caste ki reserve ne nifu amana unreserve ne lisingani kuntaret asida delimitation tawba taragadi nifu asigi manungda tarahumdoi seat di schedule tribe ta chankhini adudi kuntaret khakta ngaheurani masida nagana taba area dagi kuki gi seat masingna yamna helakani maramdi manipurna statehood phangdringai UT oina leiringai matamda kuki gi seat amakak leirami hairi ising ichaugum population sumsum hengalaktuna
ngasidi Nagagi seat masing manakre masi lamdam asigi mi nate Chada humphudi mitop ngaktani adunani mayamna NRC hana tawdragadi census thiba yaroi haidana kanna lauriba amadi khongjang changsiliba masida thawa sadaba taragadi Phiyom tawbiro chenaba sem sabiro matam aduda aidi civil officer ne police officer ne aduni adani yaroi CSO leiroi loina minai oigani haibaga loinana namdana census asi tawkraba election yaikhalakani natraga chontharakani lisingani kuntareta delimitation hek tawraba lamdam asigi yelomi oiriba phuruptagi CM oigaduisi lakleba election asina aroibani haibadi lisingani kuntaretke asina aroibani lisingani kunthani thoidagidi oiba ngamlaroi Maitai naga pangal amatana karisu tawba ngamoi matamduda haujik maukhou pongliba falliba aidi minister ni officer ni angambani tawja sariba mayamsi tapna tamda laikha loina taraklani hanna changlaba amadi han changlaba hakchang kayam kuina khangduna laigani asum chasillagani masi khangna thawa sadaba natraga tasengna khangdribara ama tawri lebak asigi phomnaiba amadi civil amadi uniform gi officer sing adugi matung tarakpada lisingani kunmapalda lalhoba muthatpagi pandam leibani hek loibaga train lakpa achoba group ama companies kaya thajilaktuna mineral kaya lawthokpa hawraklagani namphu saphuda loiraklabani ko iricha sa yamna luba matam yawraklabani apunmagi lingjen manabagi haiba khulai asi natana ngasi aikhoida leitrabani wakhal tabiro lingjen manaraga lebak kansira natraga hunnaraga chingthanaraga punna mutminna khrasira haiduna arambai tingolgi PRO Robin Mangang khwarakpamna update piri Film Rohalgi social media update asumna hairi Kakros Janata Party gi protest mai pakre Jharkhand gi protest mai pakre handak aikhoi Manipur gi NRC tawdana census tawba yaroi haibasi punna pandam phangnaba ihau haulasi ohelasi numit nini gi bansi chawgatchade haibagi nachade masinadi pandam phanggadaba mande jantar mantar gum Jharkhand da tawriba protest kum leptana khongjang changsinba mathok tai hingsa yaudaba pandam phangdriba phawba leptaba khongjang changsinminasi ihau asibu nathainaba themnaba mayam honarakani aikhoi prajana mikupna humsingna leisi handakisi semi final gumbani sida NRC tawdana census tawkhraba election da amuk mitopna palakani aikhoi marol thoktraba leader sing asiga sindoktraba nahana paihandraba aikhoi isana isa hatchabagi khunai oirabani losilaklabani aikhoi se tapna losilaklabani apunbagi pangal yellow phurup maitai pangal naga amadi tongan ba dharma chatnarasu apunbagi pangal ama sagat haudrabadi punsigi ningamdaba oyogani aikhoi sem sarasi handakisi khanjiluragadi yamna lubani hairakli ILP Manipurda mai pakhankibasu ex chief minister nani Manipurda refugee kayam changlakre thijinkibasu ex chief minister nani Manipurda poppy plantation kanana tawi haina thijinbasu ex CM nani thauna fana Manipurgi lamdi likla matonda paklaba phawba piroi haiduna machet taba yaroi haina laukhibasu ex CM nani masina maram oiraga birenbu kukina audio record fake propaganda semduna Maitaibu Maithiba Pinaba Honabada Kuki Maithi Khare Achumbadi Summi Haibatamsi Aikhoi Yelomibu Mikap Thohan Kibasi Su XCM Nani Masi Mayam Asi Thijilamdrabadi XCM Su Nungaina Manipurgi CM Oiduna Leramba Yai Haina Kanglipaki Kholauna Update Torokli Manipurda democracy leite kleptocracy on kre haina chongtham bijoina social media da phongdoktuna makha asumna tarakle kleptocracy haibadi rule by tips haibani huran bana panba lebak haibani matau karamna democracy dagi kleptocracy on krino haibadu makha da samlamna thamjage democratic election amada vote kare vote mathang kanaba wakhal lai power pairinga da public ki money yenaba leitana lut toba yanaba contradictory oiba oidaba mayam ama hanjin ngangi voter singsu contradictory oiraba oidaba mayam hanjin tarabanina karambana chumlino kanana lalino haiba sathiraba chamamnaba ama poklai upai leitraba chumthokpa yararoidaba wakhal ama praja singda onki una amasung
khangna wa ngangi nganglaktabagi stage asi nihilism haina khangnai kleptocrat singna court media khudum challi nihilism mara taraklabadi kleptocrat singna maning tamna akiba leitana prajagi paisa lut tawi masini aikhoina hojik uriba mong asi kleptocratic politicians sing hena inak khulakpa ugani aikhoina hojik uriba asini haurakphamdi machin thiba oidaba ngangbadigi haurakpani ngasi su tariba uriba asini uchina katu karan nganglubagi dhatugi uchiga delhi da kaurakle amadi chatre chatliba aduda taptana cherakle swaida paudam badana lebaki mar oiba isu mayam tanarubani hairi logically yengsi mahapu kari oiduna home minister na kaurakadoino governor leiri cm su leiri manipur gi pau khangninglasu intelligence agency mayam leiri achumba paudum pigedaba mi natte haibasi home minister na khanglaba pot amani spreading lies to remain relevant in manipur hairagli State asida chawkhat pahaibasi mapung phana santi leiraba matumdu khaktada oigadabani loinana khulai painingbagi wakalon thadoklaba matamda lamdamasi ing chikpa amasung chawkhatpa khunai ama ohenba ngamgani haina chief minister yumnam khemchana phongdokre wafam asi aina thingkraba lalolup KCP taibang anba group ki lusingba taibang anba yauna kedar nifu tarukna manipur lenga ki mafamda khuchu khulai kayaga loinana changjarakiba aduga mari leinana manipur lenga ki home department sinduna ngarang haing khongbalda leiba ahanba manipur rifles ki parade ground da pangthokpa homecoming ceremony ki thoramda wafam sing asi phongdokhibani thoram aduda deputy chief minister losi dikho home minister govindas konthokjam art and culture minister Kuraijam local amadi DGP Mukesh Singh yauna police department ki makok thongba official singsu saruk yaki thoram aduda chief minister yumnam khemchana phongdokhibada hana insurgency oiramba miyoi kaya ama state asida tholakiba irangna maram oira makutta khulai painingbagi wakhallonda insurgency group da yaukibani haibagi pausu adumaktai adubu khulaiga konana changjaragliba taibang nganbana luchingba kanglaipa ki communist party kedar khudingmakpu taramna oi loinana lenga ki maikeidagi su makhoi sing asigi damakta angama mateng pangani kuta khulai pairaga amadi khulai gi mapanna lamdam asida chawkhatpa khunai ama purakpa ngamloi haibagi wakhal adu khanglaga changjaragliba sing asi makhoi gi maikeidagi ikai khumnaba adu utli mapung oiba thoram Revised scheme for surrender cum rehabilitation of militant in the Northeast status. Lisingani tara Nepal ki makhada pangthokpani masida tha tara taruki oiba changjaraklaba kedar singi damakta lenga ki maikeidigi sel gi tembang pibaga loinana makhoi gi tungkoina chatnaba yanaba lengakna lupa lakh mari gi fixed deposit amasu tawduna thamgani aina phongdoki chief minister na makhata na haikibada changjaragliba sing asina skill training ama tawduna masa gi chanagadaba sinpham sing lehenduna punsi mahing ama pinaba honabasu lenga ki maikeidigi achoba mateng pangani lamdamasi ing tamna leiba police ki administration mapung phaba mapangan kalaba matam amadi miyamna khulai painingbagi wakalon thadoklaba matamda aikoi kudingmakna ingna chikna leiba chawkhatpa state ama ohenba ngamgadoribani hainasu chief minister na lalawbasing hingsa gi thabak chathaba leptuna khulai thadoklaga mahausa gi punsida halaknaba manipur gi DGP Mukesh Singh na appeal tawrukpaga loinana surrender verification and rehabilitation gi thabak sing lawful oiba process ta manipur police na thabak tawgani hainasu phongdokre ahanba manipur rifles ki parade ground da pangthokiba KCP taibang anba group ki kedar sing gi homecoming ceremony da DGP Mukesh Singh na mataki wafam asi phongdokhibani thorom aduda KCP taibang anba group ki kedar nifu taru khulai ga konana lengakta changjaki DGP Mukesh Singh na makha taraduna phongdokpada kedar sing asi khulai thadoktuna mainstream da halakliba asi apenba poe constitution na piriba thodang manipur police na makha tana tawkhigani lanai miyoi oirabasu hingsa thadoktuna rehabilitation amadi Santi oina hingba pamlabasu manipur police na thong launa hangduna thamli lengakta changjaraklaba kedar singna makoina larukleba phirep asida adumak pukchel singna lengdana leibiyu makoina khulai thadoktuna mahausa gi punsida halaklaba kedar sing homecoming ceremony asigi matung pukchel bu senglabadi madugi mai soidana maki fangani hainasu phongdokhi Leipaki thabak tawge hairabadi nathamoi sengo thaksi khasi khango lengak haibagi wahantok hana khango haina Lok Sabha gi MP Angomcha Bimol Akoi jamna phongdoragli haukiba Manipur Assembly session da
NRC census ki matangda khundrakpum kendragi MLA Lokeshwarna thamkiba warol ama loinana MP Bimolna social media da thagalakpa warol amada mathaki wafam asi phongdorakhibani MP Bimol akoijamna social media da thadorakpa warol amada NRC tawdana census tawdanaba mahak masamaknasu Lok Sabha da thamkiba laikre masigi mathakta Union Home Minister dasu aiba cherol pisinkiba laire illegal immigrant khandokpa haibasi tangai fadavani khanduna house da pukhatkibani NRC amadi illegal immigrant singi issue sing house da dada natana public forum kaya da hanjin miyamgi mihut ama oina thamkraba wafam singni parliament ta hangkiba pukhatkiba NRC foreigner illegal immigrants ka mari lenaba mahak masamangna pukhatkiba wafam singda India lengakna pirakhiba paukhum laikhrabani hiram asiga mari lenana ikui kuidringeda All Manipur Bar Association na sinba NRC gi sensitization program amadasu thengnariba issue sing asi karino NRC tawbada yetpa yaningdaba reservation kari lay karamna thengnagani kari tawbam thui amadi tawba yabana karino haibana singba kaya ningthina thamkiba leire adumaktadi isingani taratagi lengak parakliba singna illegal immigrant NRC na singba pande haiduna nganggibagi mathakta statutory process karino haibana singbasu ai apa sabagum uhanduna miyamda utchaiba thengnari assembly da resolution lawre center da cherol thare haiduna tawriba mayam union government na national level da NRC tawbagi thorang leite khumlakle hairibadu miyam asi apangba sibani haiduna phongdorakle Manipur da panchayat ki election matam chana state government asina pangthoktabana maram oiraga 15 suba finance commission gi makada center na thadarakadaba lupa koti chatruk ki fund state asida thadokdana thamli haina rural development and panchayati raj ki official source amana phongdorakli official source asina makatan hai mamangi panchayati raj institution gi representative singi matam asi lisingani kunithoi gi october thada loikhrabasu state government na ngasi phawba panchayat election asi thokdana thamli masina maram oiraga elected local body sing leitaba maramna center na lupa koti chatruk ki fund asi phajinduna thambani hairi amaromdana sahi asigi april thadagi hauna 13 suba finance commission gi matam asi chanaba hokre manipur state ki oina share tawriba PRI fund sing asi state asida local body sing election tawduna local body sing asi hek sembaga Pangadoribani hainasu official source asina phongdorakli election tawduna local body sing semba ngamdabadagi government administrative committee sing semduna district amasung gram panchayat level singda mathau tawanduna hojiksu leiri department asi proposal amasung activity plan sing paikhatnaba finance department da proposal thakiba laikre hari source asina amuka phongdokpada RDNPR department na PIR member amasung sanctionary seminar amasung training module sing asigi kuthangda Ministry of Panchayati Raj na issue tawba guidelines sing makada training sing piri haina phongdorakli Supreme Court ta submit tawrakpa criminalization of politics ki report amagi matung inna member chamanga nifu humdoi leiriba Lok Sabha da member chani yankhaimathoi aduga member chani kunthra humdoi leiriba Rajya Sabha dana member humbudra manga criminal case ta Chennai MP amadi MLA singa mari lenaba criminal case sing athuba matamda wayal phanganbinaba senior advocate BJ Hansarina thadorokpa PILA amada lebak asigi oina MP amasung MLA lising marigi matakta criminal case ta Chennai aduga state tara marigi chief minister sing sathiba crime yauna criminal case singda Chennai hairi data gi matung inna Telangana gi chief minister Anumula Reddy gi matakta case marifu mapal leibaga loinana West Bengal gi chief minister Subenda Adhakari gi matakta case kunmapan aduga Karnataka gi chief minister DK Sivakumar gi matakta case taramapal lei Supreme Court amadi High Court singna MP amadi MLA singi mari leinaba criminal case singi trial thijinnaba monitoring tawragasu kumja lising ani tara Nepal dagi MP amasung MLA singa mari leinaba case sing adumak pending da leiri PIL adugi matung inna lisingani kunmanga da criminal case lising ama chani nifu humdoi decide tawraga case lising amaga yankhaina nongna register tawki hanagi amadi hojik oiriba MP MLA singa mari lenaba pending da lariba case masing lising mari chama maripu tarani thoini hainasu advocate BJ Hansarina apex court asida thamki
Census pangthoktriꯉꯩꯒꯤ ꯃꯃꯥꯡꯗ NRC ꯍꯥꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯅ JFDꯒꯤ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯧꯈ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ JFDꯅ ꯀꯧꯈꯤꯕ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤꯗ ꯇꯥꯌꯔ ꯃꯩ ꯊꯥꯕ, ꯎ ꯋꯥ ꯐꯩꯖꯤꯟꯕ ꯌꯥꯎꯅ ꯀꯟꯅ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯍꯟꯈꯤꯗꯦ꯫ ꯈ꯭ꯋꯥꯏꯔꯥꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯂꯂꯣꯜ ꯏꯇꯤꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯟꯅꯈꯤ, ꯗꯨꯀꯥꯟ ꯍꯥꯡꯅꯈꯤꯗꯦ, ꯂꯝꯕꯤꯗ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤꯁꯤꯡ ꯆꯦꯟꯅꯈꯤꯗꯦ, ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯅꯈꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯤꯗꯤꯝ ꯂꯝꯕꯤꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯌꯥꯝꯂꯕ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩꯗ ꯂꯥꯛꯈꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯃꯈꯨꯠꯇ ꯐ꯭ꯔꯦꯛꯆꯔ ꯑꯣꯏꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯈꯤ꯫ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯁꯨ ꯌꯥꯝꯂꯕ ꯕꯟ ꯁꯧꯒꯠꯄꯁꯤꯡꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯈꯤꯕ ꯀꯛꯆꯤꯡ ꯑꯦꯁꯤꯒꯤ MLA M ꯔꯥꯃꯦꯁꯣꯔ ꯊꯤꯡꯗꯨꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯗꯦꯜꯂꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗꯒꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯀꯥꯔꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯂꯒ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 2 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯝ ꯖꯒꯠ ꯆꯍꯤ 95, ꯄꯣꯠꯁꯪꯕꯝ ꯃꯨꯀꯦꯁ ꯑꯃꯁꯨꯡ ꯑꯃꯤꯠ ꯅꯒꯔ ꯀꯧꯏ꯫ ꯑꯃꯤꯠ ꯅꯒꯔ ꯑꯁꯤ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃꯁꯨꯡ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ 39ꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡꯗꯒꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯚꯦꯍꯤꯀꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯀꯌꯥ ꯂꯥꯟꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯇꯝꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯍꯨꯔꯥꯜꯂꯛꯈꯤꯕ ꯀꯥꯔꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯅꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯁꯥꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯁꯥꯁꯤꯟꯅꯕ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯂꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯔꯤ꯫ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤ ꯈꯔ ꯑꯃꯗꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯂꯩꯕ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗꯁꯤꯡꯗ ꯌꯣꯜꯂꯤ꯫ ꯈꯨꯠꯄꯨ ꯑꯁꯤꯅ ꯒꯥꯔꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 15 ꯔꯣꯝ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯒꯦꯡ ꯈꯨꯠꯄꯨ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯂꯛꯖꯔꯤ ꯀꯥꯔ 100ꯒꯤ ꯃꯊꯛꯇ ꯌꯣꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤ 5, ꯁꯥꯁꯤꯟꯅꯕ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯄ꯭ꯂꯦꯠ 104, ꯁꯥꯁꯤꯟꯅꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠ 23, ꯃꯣꯕꯥꯏꯜ ꯐꯣꯟ ꯈꯔ ꯑꯃꯗꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗ꯭ꯔꯤꯕ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯄꯨ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯅꯕ ꯑꯃꯁꯨꯡ ꯍꯨꯔꯥꯟꯈꯤꯕ ꯒꯥꯔꯤꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯒꯥꯔꯤ 2ꯁꯨ ꯐꯥꯒꯠꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯅ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯕꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ KCP ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ M ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯌꯥꯝꯕ ꯍꯥꯏꯔꯤꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯧꯔꯦ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯈꯔꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯁ꯭ꯀꯨꯜ ꯈꯔꯒꯤ ꯃꯄꯨꯁꯤꯡꯅ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯕꯇ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯦꯟꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯄꯤꯄꯜꯁ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯌꯥꯎꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯏꯪ 2018ꯇꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯒꯅꯤ ꯂꯣꯏꯅꯅ ꯑꯣꯛꯇꯣꯕꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯍꯥꯏꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯁꯤꯒꯤ ꯂꯤꯁ꯭ꯠꯁꯤꯡ ꯔꯤꯂꯤꯖ ꯇꯧꯔꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯡ ꯆꯟꯗꯅꯕ ꯈꯪꯍꯜꯂꯤ ꯍꯥꯏꯔꯛꯂꯤ꯫ NRC ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯤꯅꯕ ꯉꯁꯤ ꯂꯩꯉꯥꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯔꯒꯅꯤ ꯍꯥꯏꯅ MLA ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯏ-ꯄꯥꯎꯒꯤ ꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ CSOꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯃꯥꯡꯗꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤꯕꯇ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯝꯕꯦꯂꯦꯟꯁ ꯑꯁꯤꯒꯤ ꯈꯜꯂꯒ NRC ꯍꯥꯟꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯤꯒꯦꯜ ꯑꯣꯏꯕ
खंदोक्लब मतुंगदा सेंसस पांथोक्नबा हाइदुना यूनियन होम मिनिस्टरदा हौजिक स्टेट असिगी ओइरिबा फिबम असिदा सेंसस अमसुंग मतम खरा यैथोक हाइदुना तक्सिंदुना लागली मरम अदुना मियामगी अपामबगी मतुंग इन्ना ngasi लेंगाकी मिहुत खरा दिल्लीदा चतुना NRC अपडेट तौद्रिबा फावबा सेंसस मतम खरा यैथोक सेंटरगी लुचिंगबसिंगदा तक्सिलगनी हाइबा वाफम फोंदोकी मखा तारक पाउदा दिल्ली की बुरारी मनुंग चन्ना लेबा अजित बिहार एरिया दा मसागी चही 13 रोम सुरबी नुपी अमगी असीबा हक्चांग स्वीटकेस मनुंगदा यावरंबा थेंगनखरे थोदो असिगा मरी लेनना मरी मता अमा पुलिसना चिंगनबदगी फारे अखनबा पाउ अमदा युमफम ओइरगा पुलिसना लांग थाकलगा मिहत असिदा चेनबनी हाइबा मरी मता अदु फाखिबनी वहंग पाहंग चथबदा फारबा मियोय अदुना मसागी मराल याजबगा लोइनना इन्वेस्टिगेटर सिंगबु अजित बिहार दा पूरगा असीबा हक्चांग लोटसिंदुना थमलिबा मफम अदु ताकथोकहनखी पुलिसना असीबा हक्चांग अदु लोकटलगा लोगी ओइबा थबक थोरमसिंग पाइकटपा हौख्रे इन्वेस्टिगेशन दा खुदोंचानबगी दमक असीबा हक्चांग अदु पोस्टमार्टम तौनबा थमख्रे करी मरमगी नुपी मचा अदु हाटखिबनो हाइबगी चपचाबा पाउदमदी हानबगी मी हाटबगी खंदोकनबा फारबा वहंग अदु वहंग पाउंग तौबगी थबक चथरी अहानबदा मी हाटबगी थौदोक असी पुलिसता रिपोर्ट तौरखिबा लेते कनागुमा मियोय अमना स्पेशल स्टाफ दा लोना पाउ पिरकपदगी खंगबा ngamlakibani hari बिष्णुपुर डिस्ट्रिक्ट के मनुंग चन्ना लेबा इशोक खुलगी खुनबु चन्नम बीर मैतै चही 34 इशोक अवांग लेकाइदा लेबना खंगौदना लेखिदबना मरम ओइरगा इशोक मयाई लेकाइदगी हुद्रोम इबोतोंबिबु खुल असिगी खुनबु ओइना कनख्रे धर्मगी लुचिंगबसिंग हिंदू धर्मगी ओइना इशोककी भामन गोती मयुम जीवन शर्मा मैतै लाइनिंगी ओइना इशोक मखा लेकाइदगी लोंगजम नारायण मैतै अमदी खुल सिंगी खुलगी अहनसिंग यावना पांथोखिबा खुनबु लाउथोकपगी थोरमदा लोंगजम नारायण मैतैना लाइनिंग लाइसोलगी थबक थौरमसिंग पांथोखी लोइनना हानगी खुनबु ओइरंबा चन्नम बीर मैतैगी थवाइना इंगना चिंगना लाइरमलेंदा लैरुनबा मिनिट अमा तुमिना लेप्तुना ईश्वरदा थौनिखी लोंगजम नारायण मैतैना फोंदोखिबदा लाई हाक्तकतगी हौना इशोक खुलगी ओइना लाइनिंग लाइसोलगी ओइबा खुल मपु खुनबु अमा लैरई हिंदू धर्म चटपसिंगना गोपाल हिदिंग हाइना खंगनै हाइरिबा खुनबु ओइरंबा चन्नम बीर मैतैना खंगौदना लैखिदबना खुलगी खुनबु हांगदुना लैबा यादबना मरम ओइरगा इशोक मयाई लेकाइदगी हुद्रोम इबोतोंबिबु खुनबु ओइना खनबनी ngarangdagi हौना इशोक खुलगी खुनबु ngasi हौना इशोक खुलगी पुंग खुनबुगी युमदा थमलगनी मसिगिदमक लाई हक्तकतगी चनबी ओइना खुनबुना चाक खांगदुना थरोम असी पांथोकपनी अनोबो खुनबु असिगी मतमदा खुल असी खुंजाव लेचावबा चाहोंग अहोंबा अमदी असी अना तौहनबीगनु तुरई इरई चेलहनबीगनु हाइना खुल असिबु कोनबीरिबा सिंफु निंथौ अमदी सेंबी लेमेदा खुरुमजकी हाइरी हौजिक मखा तारकपदा अरोइबा पाउ स्टेट गवर्नमेंट टेक्नोपल डिस्ट्रिक्ट की सोइबोम खुलदा 13 सुबा इंडियन रिजर्व बटालियन IRB की हेडक्वार्टर सानबा थौरांगलिबा असिदा कुकी चिप्स एसोसिएशन KCA टेक्नोपल डिस्ट्रिक्ट ना अथिंगबा थमलखिबगा लोइनना गवर्नमेंट हेडक्वार्टर सानबा टेंडर तौरिबा असि लोकल स्टेक होल्डर सिंगदा मांगजौनना तानरंबा लेते एसोसिएशन असिना रीजन असिदा शांति अमसुंग तंगदुलिताबा मपुंग फाना हंजिलक्त्रिबा फावबा डिस्ट्रिक्ट असिदा IRB की हेड क्वार्टर साबा यारोय हाइबगी अथिंगबसिंग थमदुना लाखिबनी मणिपुर लेंगाक असिना डिस्ट्रिक्ट असिगी मियामगी इहुल खंगबीदना नमदुना IRB हेड क्वार्टर सानबा प्रपोज तौरकपगा लोइनना टेंडर नोटिस थोकलिबा असि डिस्ट्रिक्ट असिगी मियामबु इकाई खुमनदबा उतपनी हाइना KCA गी चेरोल असिना फोंदोरकली लोइनना गवर्नमेंट ना कंट्रैक्टर सिंगदा प्रपोज असी प्रोजेक्ट असी साबा हौनबगी टेंडर पीखरबसु टेक्नोपल की सिविल सोसाइटी ऑर्गेनाइजेशन सिंगना साबा हौहल्लोय हाइरदुना करीगुंबा कंट्रैक्टर सिंगना प्रोजेक्ट असी सानबा होनबदा मदुदा थौलकपा अफफता दायित्वसिंग मसा मसाना पुजगदबनी हाइरिबा मफम असिदा IRB की हेडक्वार्टर सागे हाइरबदी गवर्नमेंट ना टेक्नोपल डिस्ट्रिक्ट असिदा मपुंग फाना शांति अमसुंग तंगदु लेताबा लहनगदबनी हाइरकली।